Thank you, दादा. दादा ngamsin, thank you. Thank you, दादा ngamsin. ꯑꯩꯅ ꯁꯨꯝ ꯇꯧꯖꯕꯅꯦ ꯁꯤ ꯑꯩꯅ ꯁꯥꯕꯅꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯁꯥꯖꯕꯅꯦ ꯁꯤ ꯉꯁꯤ ꯁꯤ ꯂꯣꯏꯅ ꯑꯩꯒꯤ ꯈꯨꯠꯅ ꯁꯥꯖꯕꯅꯤ ꯎꯇꯦꯛ ꯋꯥꯇꯦꯛꯀ ꯁꯨꯝ ꯁꯥꯖꯤꯟꯖꯕꯅꯦ ꯑꯩꯅ
ꯍꯥꯏ ꯐꯛꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯍꯥꯏ ꯁꯤꯗ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯛꯄꯅꯤꯗ꯫ ꯉꯁꯥꯏꯋꯥꯏꯗꯤ ꯃꯤ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯛ ꯇꯧꯁꯤꯜꯂꯨ꯫ ꯒꯨꯗ ꯏꯚꯤꯅꯤꯡ꯫ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯒꯥꯔꯗꯦꯟꯁꯦ꯫ ꯑꯩ ꯂꯝꯁꯤ ꯌꯥꯏꯔꯤꯄꯣꯛꯅꯦ ꯌꯥꯏꯔꯤꯄꯣꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯇꯦ꯫ ꯏꯪꯉꯦ ꯌꯥꯝ ꯃꯄꯥꯟꯗ ꯃꯅꯨꯡ ꯆꯪꯉꯒꯦ꯫ ꯑꯣ ꯀꯛꯆꯤꯡ ꯀꯗꯥꯏꯋꯥꯏꯅꯣ?